ꯇꯣꯉꯥꯟꯕ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯔꯣꯕꯤꯟ ꯋꯥꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯅ ꯊꯥꯒꯠꯂꯛꯄ ꯐꯦꯁꯕꯨꯛ ꯄꯣꯁ ꯑꯃꯈꯛ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯌꯦꯛꯅꯕ ꯀꯨꯀꯤꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯁꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯄꯇꯥꯁꯨ ꯂꯩꯖꯔꯤꯕ ꯃꯩ ꯍꯦꯛ ꯊꯥꯈꯤꯕꯒ ꯄꯨꯂꯤꯁꯇꯁꯨ FIR ꯇꯧꯖꯈ꯭ꯔꯕꯁꯤꯡ ꯑꯁꯤꯕꯨ ꯅꯧꯍꯧꯅꯅ ꯀꯨꯀꯤꯅ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯕ ꯂꯩꯇꯦ, ꯃꯩ ꯊꯥꯈꯤꯗꯦ, ꯃꯩꯇꯩꯒꯤ ꯌꯨꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀ꯭ꯂꯦꯝ ꯇꯧꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯤꯒꯤꯗꯤ ꯀꯣꯛ ꯊꯥꯗꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤꯅ ꯀꯗꯥꯏꯗ ꯍꯥꯎꯁꯤ, ꯍꯌꯦꯡꯅ ꯀꯗꯥꯏꯗ ꯀꯨꯝꯍꯩ ꯍꯥꯏꯗꯨꯅ ꯊꯤꯅꯔꯤ꯫ IDPꯁꯤꯡꯁꯨ ꯅꯈꯣꯏ ꯆꯞ ꯃꯥꯟꯅꯗꯨꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯒꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯃꯊꯪ ꯇꯧꯔꯛꯇꯨꯅ ꯅꯁꯥꯒꯤ ꯏꯪꯈꯣꯜ ꯃꯤꯇꯣꯞꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯀꯠ ꯀꯌꯥ ꯂꯥꯛꯏ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯇ, ꯀꯣꯔꯠꯇ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯒ ꯆꯠꯍꯜꯂꯤ꯫ ꯍꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯗ ꯆꯦ ꯏꯍꯜꯂꯤ꯫ ꯂꯥꯏꯊꯣꯛꯄꯤꯒꯅꯨꯀꯣ, ꯃꯤꯒꯤꯗꯤ ꯈꯨꯠꯂꯥꯏꯒꯤ ꯂꯥꯟ ꯇꯧꯔꯛꯇ꯭ꯔꯦ, ꯀꯣꯛꯀꯤ ꯂꯥꯟ ꯀꯟꯅ ꯇꯧꯔꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯎꯅꯕ ꯌꯥꯔꯨꯗ꯭ꯔꯕ ꯁ꯭ꯄꯤꯀꯔ ꯁꯇ꯭ꯌꯕ꯭ꯔꯇ ꯑꯃꯗꯤ ꯕꯤꯔꯦꯟ ꯉꯁꯤ ꯎꯅꯔꯒꯅꯤ꯫ ꯄꯨꯟꯁꯤꯟꯅꯧ ꯌꯥꯗ꯭ꯔꯕ MLAꯁꯤꯡ ꯄꯨꯟꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯝꯗꯧꯅꯅꯣ? MLAꯁꯤꯡ ꯃꯇꯝ ꯀꯨꯏꯅ ꯁꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ, ꯑꯃꯒ ꯎꯅꯕ ꯌꯥꯗ꯭ꯔꯕ, ꯁꯣꯛꯅꯕ ꯁꯝꯅꯕ ꯌꯥꯔꯛꯇ꯭ꯔꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯇ꯭ꯌꯕ꯭ꯔꯇ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N.Biren ꯑꯅꯤꯅ ꯍꯌꯦꯡ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯨꯟꯅ ꯎꯅꯒꯗꯧꯔꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N.Biren BJPꯒꯤ ꯇꯤꯀꯦꯠꯇ ꯀꯥꯔꯛꯂꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯤꯕ ꯊꯣꯛꯆꯣꯝ ꯁꯇ꯭ꯌꯕ꯭ꯔꯇꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯆꯔꯥꯡꯅꯕ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯄꯤꯀꯔ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ N.Birenꯒꯤ ꯃꯔꯛꯇ ꯎꯅꯕ ꯌꯥꯗꯕ ꯑꯃꯁꯨꯡ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯅꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯤ꯫ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ BJPꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ MLAꯁꯤꯡ ꯃꯔꯛꯇꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ N.Birenꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯗꯤꯁꯤꯗꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯗꯤꯁꯤꯗꯦꯟꯠꯁꯤꯡꯒꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯇ꯭ꯌꯕ꯭ꯔꯇꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯛꯈꯤꯕ ꯗꯤꯔꯦꯛꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯀꯦꯁ ꯄꯥꯏꯈꯠꯄ ꯍꯧꯈꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯇꯝ ꯊꯥꯗꯨꯅ ꯄꯤꯔꯛꯈꯤꯕ ꯗꯤꯔꯦꯛꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯇ꯭ꯌꯕ꯭ꯔꯇꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯗ MLA 13ꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯀꯦꯁ ꯄꯥꯏꯈꯠꯄ ꯍꯧꯈꯤ꯫ ꯆꯩꯔꯛꯁꯤꯗ BJP MLA ꯈꯔꯒꯤ ꯃꯊꯛꯇ ꯏꯟꯐꯣꯔꯃꯦꯁꯟ ꯗꯥꯏꯔꯦꯛꯇꯣꯔꯦꯠ (EDꯒꯤ ꯀꯦꯁꯁꯤꯡ ꯊꯥꯡꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤ ꯂꯣꯟꯗꯔꯤꯡꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯁꯥꯎꯔꯕ BJPꯒꯤ ꯗꯤꯁꯤꯗꯦꯟꯠ MLAꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N.Birenꯒꯤ ꯃꯊꯛꯇ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ BJP ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯤꯁꯤꯗꯦꯟꯠ MLAꯁꯤꯡꯒꯤ ꯐꯤꯚꯝꯁꯤꯡ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ MLA 5ꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N.Birenꯒꯤ ꯃꯥꯌꯣꯛꯇ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯄꯣꯖꯤꯁꯟ MLA 5ꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯑꯗꯨꯗ BJPꯒꯤ ꯗꯤꯁꯤꯗꯦꯟꯠ MLAꯁꯤꯡꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N.Biren ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤ꯫ N.Birenꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯁꯥꯁꯟ ꯂꯥꯛꯍꯟꯈꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯇꯣꯉꯥꯟꯕ ꯁꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ BJP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯔꯗꯥ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ MLA ꯈꯣꯡꯃꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥꯅ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯥꯏꯕꯨꯡ ꯇꯥꯟꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛꯁꯨ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯟꯅꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N.Birenꯕꯨ ꯌꯥꯗꯕ BJPꯒꯤ MLAꯁꯤꯡ ꯌꯨꯅꯥꯏꯇꯦꯗ ꯑꯣꯏꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯤꯔꯦꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ BJPꯒꯤ ꯗꯤꯁꯤꯗꯦꯟꯠ MLAꯁꯤꯡ ꯃꯥꯁ ꯑꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ꯫ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ BJPꯒꯤ MLAꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯋꯥꯠꯂꯤ꯫ ꯃꯍꯥꯛꯅ ꯖꯨꯂꯥꯏ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯚꯔꯆꯨꯑꯦꯜ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯁꯪꯒꯥꯔꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ
physically attend tꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ conflict asigi matangda Manipurda leiriba khwaidagi chawba civil society organization amuko kokomi amadi force ki mihut singna chaliba tha asigi kunthada Ministry of Home Affairs ki kangbuga unaduna wari sanagani amadi shanti purakani haibasisu amani adubu Ministry of Home Affairs na wari sananabagidama korkhiba asina Manipur civil society ahumna agenda kharada yanadaba leiragadi Prime Minister Narendra Modi Manipur lakani haibagi thajaba ki wangmadani Ministry of Home Affairs na silliba thausil asida Bharat Lengaka suspension operation tawnliba kuki gi khulai paiba loop anigi July 3 da wari sanagadwri amuko kokomi amadi fox ahungi maikaidagi thamlamba wafamsing Ministry of Home Affairs na su de yoriba kuki gi KNO amadi UPF ta thamba matamda yarakta tholabadi Prime Minister Narendra Modi na Manipur lakani haiba plan toriba asi cancel torpa tabani presna phangwa source amana hai Ministry of Home Affairs na state asigi leiriba National Highway ani da maitai singna maru oina sathok jasin tawbada apanba pi da haiba sida center ga su tawnariba kuki khulai paiba group singbu yaningbagi ingit pire kuki khulai paiba loop singi maikai yaning daba phongdorak labanina Manipur ki civil society ahumsu hiramasi ki matang da yanaba purakpa taragadi Manipur da sati hanjilagani hairibani atopa pau amada Congress na assembly dissolve tawraga election tawsi hairubagi paukum da hausi election tawbagi matam nate haina BJP ki state president Sardana phongdorakra Congress na assembly dissolve tawraga election thengnasi hairiba asi hausi election tawbagi matam nate miyamna panaba popular government ama athubada semnaba honare BJP ki manungda tokhai tabagi wafam leiti haina BJP Manipur party ki president adhikari mayum Sardana phongdokra wafam asi ngasi nitaipak chuthekta leiba thamba sangleng da pangthokpa paw ki mifam amada Sardana makhatana hakhibada kumja 1975 ta BJP party leitri masida karamba BJP na leibak thugainaba honarakpadagi emergency thamkhibani hairibano BJP da aranba charge tawnaba honariba Congress history ni thina khangba mathau tai tasengbadi matamdugi Prime Minister oirambi Indira Gandhi bu chahi taru bo leppa yadabagi kona rai tarakpadagi power pambagi mayana national emergency thamjinkhibani masi nathaidina BJP da aranba charge tawsinba asi tasengna laibak thibini haina phongdoke matang asida video asi losinjarage channel asibu nusibiduna subscribe tawsanbiyu haijari thank you